इमागी चखुमना मयाम खुरुमजरी फ्रेंड मयाम ngasidi ब्लाउज तुबगी वीडियो सेमजरी ब्लाउज से बैक साइड की डिजाइन जी योनी कक्पा मदी तुबगिनी दु मयाम यंगमिनसे आइना हौजी लेंगबान सिदा 7 इंच लौजरे अदुगा लेंगबान की मखा सेगागी सिना 7 इंच नि लौजरी बसे अदुगा ngakसम जिना 3 इंच नि लौजरी बसे अदुगा अमु ngakसम जी लुथबगी चांगजे डीप ओइबगी चांगजना आइना लौजरी बसे 11 इंच नि अदो ngसाइगी 3 इंच लौगिबतुगी मार्क तुदा 11 इंच से को मार्क तवा थमजरे अदुगा अमु सुमाइना तौरगा मयाइदसु अमु 3 इंच की दुदा लौजरे अदो मसी जॉइन तौसलजी मसीना ngak की सरू ओइगनी को अदुगा हौजी अमु लेंगबान जिदा हाफ इंच नि आइना मार्क थमजरिबसे हाफ इंच से कोई सेगा की साइड सिदा डाउन तौरगा मार्क से थम्बियो अदुगा ngakसम जे आइना हौजी V शेप की डिजाइन नि आइना सेमजरिबसे V शेप ता मार्क तौरा थमजरे अदुगा अमु कोई चेस्ट की इसागी नाप तुगी ओइना लौदुरिबनी एनी चेस्ट की नाप अमा ओइबा मतमदा मदुदा 4 ना डिवाइड तौबिरगा मसीगी नाप से लौबियो अदो आइना हौजी नाप से लौजरे आइना 36 ओइतरगदी 36 ता 4 ना डिवाइड तौरगा 9 फंगी मदुगी दुदा मार्क से थमजरे अदुगा मसीना अमुक तुंगी बैक साइड ता खोइना टेकिंग थम्बदोनी टेकिंग अमा लेबदुगिनी 5 इंच ता हाइट ने को मागी लौजरिबसे अदुगा मसीदा आइना मार्क से थमजरे अदुगा अमुक मसीना खोगी इसागी नाप तुगी मतुंगिना साइज तो लौबिरो साइड ता लेरिबा लाइन जिना कोई हुरेन स्ट्रेच की लाइन ओइदोनी अदुगा मनुंगिसिना इसागी हौजी हौजी की असेंबा मार्क तुनी आइना हौजी V शेप से कक्जरे ngakसम गिसे अदुगा हौजी अमु आइना पेस्टिंग पेपर लौजरे पेस्टिंग पेपर जे ngakसम की शेप से चमानना आइना कक्किबा फी से मसीदा नल्लगा थम्मगा हौजी कक्सी सुमाइना तौरगा चोक्सिना मार्क से थम्बिरो अदुगा पेस्टिंग पेपर से कोइना ngसाइ आइगी ब्लाउज की फीदुदको थम्मगा कक्बियो लाइनिंग की फीदा थम्मगा कक्लबसु याय अदा हौजिक से कक्त्रिङाइदा फी से सुमाइना हाना पेस्टिंग पेपर सिगा पिन्ना फाजनबिरो अदुगा अमु कोइना हुजिक मार्क तौरा थमगिबा V शेप की शेप तुदा ताइसनबिरो अदो नाकल अनिमक ताइसलजी हाइबदी V शेप की नाकन नाकन जे को सिजे V शेप सिदा ताइजरे अदुगा अमु V शेप सिगी नाकन नाकन साइड सिदा 1/2 इंच से आइना हौजी लौजगनी मसीदा मार्क थमजरे अदुगा अमु मसीजो अमु फजना जॉइन तौसलजी लाइन जाइना जॉइन तौसिनजरे अदुगा अमु मसी अमु कटिंग तौरजिको अहेनबा पेस्टिंग पेपर जे लौथोकजरे पेस्टिंग पेपर हापसिना कोइगी ngakसम की शेप से याम फजाहले अदुगी दमकता आइना हापजबनी लैत्रगसु कसु काइते हापत्रबसु याय मसी लैजरे अदुगा अमु ngसाइगी लाइनिंग की फीजी अमु हापसिनजरे लाइनिंग की फीजीसु पिन्ना तौरगा फाजलगा थम्मजी दुगा मसीदा अमु कोइना V शेप सिदा मनुंगदगी 1/2 इंच से थादोकनिको अदुगा ताइसिलजी ताइबा मतमदा चेक्सनना ताइबियु चिंगबिगनु अदुगा V शेप की ngसाइगी कोइगी पॉइंट सिदाको सेंटर जिदा निडल जे जितुम जे डाउन तौरा थम्बियो अदुगा ममाइ जे लैबिरो अदुगा अमुका अमु ताइबिरो आइना हौजी ngakसम जे ताइबा लोइजरे ngakसम जे ताइबा लोरबा मतुंग ngसाइगी हाफ इंच तो थादोकबिरमो अदुगा कक्थलजी मसीगी अहेनबा फीजिगा पेस्टिंग पेपर जिगा कटिंग तौजरेको आइना मसी हुजी आइना कक्थजरे अदुगा अमु ngसाइगी साइड साइड ता लेहौबा कोइगी हाफ इंच थादोअम्बदो मदुदो अमु कटिंग तौसी खरा खरा कट तौबियो नाकल अनिमक्ता मसी कट तौबसिना फीजे मथंग मखा ओन्थोरकपा मतमदा ngakसम की शेप से फजना ताहले हौजे अमु ख्वांगी सरुक किसिदा
ꯑꯩꯈꯣꯏꯅ ꯍꯥꯐ ꯏꯟꯆꯇꯪ ꯊꯥꯗꯣꯛꯑꯝꯃꯒ ꯃꯁꯤ ꯇꯥꯏꯁꯟꯒꯅꯤꯀꯣ꯫ ꯃꯁꯤ ꯇꯥꯏꯗ꯭ꯔꯤꯉꯩꯗ ꯑꯗꯣꯝꯒꯤ ꯆꯣꯜꯍꯟꯅꯤꯡꯕꯒꯤ ꯁꯥꯏꯖꯇꯣ ꯑꯃꯨꯛꯇꯪꯗꯤ ꯆꯦꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯦꯡꯕꯥꯟꯗ ꯍꯥꯐ ꯏꯟꯆ ꯊꯥꯗꯣꯛꯀꯅꯤ, ꯃꯈꯥꯗ ꯍꯥꯐ ꯏꯟꯆ ꯊꯥꯗꯣꯛꯑꯒ ꯇꯥꯏꯒꯅꯤꯀꯣ꯫ ꯃꯁꯤ ꯇꯥꯏꯖꯔꯦ ꯑꯩꯅ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯎꯁꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏड ꯔꯣꯝꯗ ꯍꯣꯕꯗꯨꯗ ꯈꯨꯠꯁꯦ ꯊꯤꯡꯖꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯠꯇꯣꯛꯄꯤꯔꯣꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯃꯅꯨꯡ ꯃꯄꯥꯟꯁꯦ ꯑꯣꯟꯊꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯇꯥꯔꯅꯤ꯫ ꯑꯗꯣ ꯈꯨꯠꯅ ꯐꯖꯅ ꯅꯥꯜꯂꯒꯀꯣ ꯃꯥꯒꯤ ꯁꯦꯞꯁꯦ ꯐꯖꯅ ꯁꯦꯝꯕꯤꯔꯣ ꯉꯛꯁꯝꯒꯤꯁꯤꯁꯨ꯫ ꯃꯁꯤ ꯂꯩꯖꯔꯦ ꯑꯩꯒꯤ ꯚꯤꯒꯤ ꯁꯦꯞꯁꯦꯀꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯦꯛꯀꯤꯡꯒꯤ ꯃꯥꯔꯛꯁꯦ ꯊꯝꯕꯤꯔꯝꯃꯣꯀꯣ꯫ ꯁꯥꯏड ꯑꯅꯤꯃꯛ ꯃꯌꯥꯏꯗꯒꯤ 5 ꯏꯟꯆ, ꯃꯊꯛꯇꯅ 5 ꯏꯟꯆ ꯋꯥꯡꯕꯒꯤ ꯆꯥꯡꯁꯤꯁꯨꯀꯣ ꯃꯁꯤ ꯂꯩꯖꯔꯦ꯫ ꯃꯁꯤ ꯃꯥꯔꯛꯁꯦ ꯊꯝꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯏꯁꯜꯂꯁꯤ, ꯇꯦꯛꯀꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯇꯦꯛꯀꯤꯡ ꯇꯥꯏꯔꯤꯕꯁꯤ 1 ꯏꯟꯆꯇꯅꯤ꯫ ꯃꯁꯤ ꯂꯩꯖꯔꯦ ꯑꯩꯅ ꯇꯦꯛꯀꯤꯡꯁꯦ ꯁꯥꯏड ꯑꯅꯤꯃꯛꯀꯤ ꯍꯧꯖꯤꯛꯁꯦ ꯇꯥꯏꯖꯔꯦ꯫ ꯍꯧꯖꯤꯛ ꯇꯦꯛꯀꯤꯡ ꯍꯥꯞꯄ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯉꯛꯀꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯩꯔꯦ ꯕꯦꯛ ꯁꯥꯏഡꯁꯦ꯫ ꯑꯗꯣ ꯕꯦꯛ ꯁꯥꯏꯗꯁꯦ ꯍꯧꯖꯤꯛ ꯂꯣꯏꯖꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯕꯦꯛ ꯁꯥꯏꯗꯁꯦ ꯄꯨꯔꯥ ꯃꯥꯒꯤ ꯕꯣꯔꯗꯔꯁꯤꯡꯁꯦꯀꯣ ꯑꯃꯨꯛꯇꯪ ꯂꯣꯏꯅ ꯇꯥꯏꯁꯟꯈꯤꯅꯤ꯫ ꯕꯣꯔꯗꯔꯁꯦ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅ ꯑꯩꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯇꯥꯏꯖꯔꯦ꯫ ꯃꯁꯤ ꯇꯥꯏꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯉꯛꯁꯝꯒꯤ ꯗꯤꯖꯥꯏꯟ ꯅꯪꯒꯟꯒꯤ ꯕꯦꯛ ꯁꯥꯏꯗꯀꯤꯁꯤꯗꯀꯣ ꯕꯇꯔꯐ꯭ꯂꯥꯏ ꯑꯃ ꯍꯥꯞꯀꯅꯤ꯫ ꯑꯗꯣ ꯕꯇꯔꯐ꯭ꯂꯥꯏ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯁꯦꯝꯃꯁꯤ꯫ ꯑꯩꯅ ꯕꯇꯔꯐ꯭ꯂꯥꯏ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯐꯤꯁꯦ ꯂꯧꯖꯔꯦ꯫ ꯐꯤꯁꯦ 5 ꯏꯟꯆ ꯄꯥꯛꯄ 5 ꯏꯟꯆ ꯁꯥꯡꯕ ꯁ꯭ꯀ꯭ꯋꯥꯔꯅꯤꯀꯣ꯫ ꯑꯗꯨꯒ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯕ ꯐꯤ ꯂꯧꯕꯤꯔꯣ 5 ꯏꯟꯆꯇ꯫ ꯑꯗꯨꯒ ꯃꯁꯤ ꯔꯥꯎꯟ ꯑꯣꯏꯅ ꯇꯥꯏꯁꯜꯂꯁꯤ꯫ ꯇꯥꯏꯕ ꯃꯇꯝꯗ ꯏꯟꯆꯤ 2ꯃꯨꯛꯀꯤ ꯆꯥꯡ ꯍꯣꯜ ꯑꯃ ꯊꯝꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯝꯕꯤꯔꯣ ꯐꯤꯁꯦ꯫ ꯑꯗꯨꯒ ꯑꯍꯦꯟꯕ ꯁꯥꯏꯗꯇ ꯌꯥꯎꯔꯤꯕ ꯐꯤꯁꯤꯡꯁꯦ ꯀꯛꯊꯠꯄꯤꯔꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯐ ꯏꯟꯆ ꯊꯥꯗꯣꯛꯑꯒ ꯇꯥꯏꯔꯤꯕꯁꯤꯒꯤ ꯐꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯀꯠ ꯇꯧꯕꯤꯔꯝꯃꯨꯀꯣ, ꯈꯤꯇꯪ ꯈꯤꯇꯪ ꯀꯛꯊꯠꯄꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤ ꯃꯅꯨꯡ ꯃꯄꯥꯟ ꯑꯣꯟꯊꯣꯛꯂꯁꯤ꯫ ꯃꯅꯨꯡ ꯃꯄꯥꯟ ꯑꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯍꯣꯜ ꯂꯩꯔꯤꯕ ꯃꯇꯦꯛ ꯈꯤꯇꯪꯗꯣ ꯑꯃꯨꯛ ꯇꯥꯏꯁꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯖꯤꯇꯨꯝ ꯑꯃ ꯂꯪ ꯑꯃꯀꯣ ꯂꯧꯔꯁꯤ꯫ ꯖꯤꯇꯨꯝꯁꯤꯗ ꯂꯪꯁꯦ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯐꯤꯁꯤꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯂꯧꯕꯤꯔꯣ ꯅꯥꯞꯁꯦ꯫ ꯃꯗꯨꯗꯩꯗꯨꯗ ꯖꯤꯇꯨꯝꯁꯤꯅ ꯆꯧꯇꯥꯏ ꯆꯧꯇꯥꯏ ꯇꯥꯏꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒ꯫ ꯑꯗꯨꯒ ꯃꯁꯤ ꯁꯨꯃꯥꯏꯅ ꯆꯤꯡꯁꯤꯟꯕꯤꯔꯣꯀꯣ꯫ ꯆꯤꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦ꯫ ꯑꯗꯣ ꯂꯪꯁꯤꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯇꯥꯏꯁꯟꯕꯤꯔꯣ, ꯐꯖꯅ ꯈꯔ ꯂꯩꯁꯜꯂꯒ꯫ ꯃꯁꯤ ꯂꯩꯖꯔꯦ ꯑꯩꯒꯤ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯁꯦꯞꯁꯦ ꯁꯦꯝꯖꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯪꯅ ꯉꯁꯥꯏ ꯇꯥꯏꯁꯟꯈꯤꯕꯒꯤꯁꯦ ꯎꯗꯅꯕꯀꯣ ꯑꯩꯈꯣꯏ ꯕꯦꯜ ꯃꯆꯥ ꯑꯃ ꯍꯥꯞꯀꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯐꯤꯁꯦ ꯑꯩꯅ 1 ꯏꯟꯆ ꯄꯥꯛꯄ ꯐꯤ ꯑꯃ ꯂꯧꯔꯕ ꯃꯇꯨꯡ ꯕꯦꯜꯁꯦ ꯁꯦꯝꯖꯔꯦ꯫ ꯃꯊꯛ ꯃꯈꯥꯅꯤꯀꯣ ꯑꯣꯟꯊꯣꯛꯑꯒ ꯇꯥꯏꯔꯤꯕꯁꯦ꯫ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯤ, ꯖꯤꯇꯨꯝꯒ ꯂꯪꯒ ꯑꯃ ꯂꯧꯔꯒ ꯃꯁꯤ ꯑꯃꯨꯛ ꯃꯅꯨꯡ ꯃꯄꯥꯟ ꯑꯣꯟꯊꯣꯛꯑꯁꯤꯀꯣ꯫ ꯁꯨꯃꯥꯏꯅ ꯊꯤꯡꯖꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯄꯤꯔꯣ꯫ ꯆꯤꯡꯊꯣꯛꯑꯕ ꯃꯇꯨꯡ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦꯀꯣ ꯍꯧꯖꯤꯛꯁꯦ꯫ ꯁꯤ ꯂꯩꯖꯔꯦ ꯑꯩꯒꯤꯁꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯃꯌꯥꯏꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯐꯣꯜ ꯇꯧꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯣ꯫ ꯑꯗꯣꯝꯅ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯊꯝꯕꯤꯒꯦ ꯍꯥꯏꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯇꯦꯟꯅ ꯊꯝꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏꯀꯣ꯫ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯅꯤ꯫ ꯑꯗꯣ ꯑꯩꯅꯗꯤ ꯀꯛꯊꯠꯆꯔꯦ, ꯑꯩ ꯇꯦꯟꯅ ꯍꯥꯏꯗꯤ ꯁꯥꯡꯍꯟꯗꯕꯤꯗ ꯑꯗꯨꯝ ꯊꯝꯃꯅꯦꯕꯀꯣ꯫ ꯑꯗꯣ ꯃꯁꯤ ꯀꯛꯊꯠꯂꯕ ꯃꯇꯨꯡ ꯕꯦꯜꯁꯦ ꯖꯤꯇꯨꯝꯅ ꯇꯧꯔꯒ ꯇꯥꯏꯁꯤꯟꯖꯔꯦ꯫ ꯑꯗꯣ ꯃꯁꯤ ꯂꯩꯖꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯕ꯭ꯂꯥꯎꯁ ꯇꯨꯕ ꯂꯣꯏꯈꯤꯕꯗꯣ ꯃꯗꯨꯗ ꯖꯤꯇꯨꯝꯅ ꯇꯧꯔꯒ ꯇꯥꯏꯁꯜꯂꯁꯤ꯫ ꯉꯛꯁꯝꯒꯤ ꯚꯤ ꯁꯦꯞꯀꯤ ꯄꯨꯔꯥ ꯁꯦꯟꯇꯔ ꯃꯌꯥꯏꯁꯤꯗ ꯇꯥꯏꯁꯜꯂꯁꯤ꯫ ꯐ꯭ꯔꯦꯟ ꯃꯌꯥꯝ, ꯃꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯐꯖꯩ, ꯂꯤꯠꯂꯀꯥꯟꯗ ꯌꯥꯝ ꯆꯝꯅ ꯂꯦꯝꯅꯀꯣ ꯗꯤꯖꯥꯏꯟ ꯑꯃ ꯑꯣꯏꯅ, ꯑꯗꯨꯒ ꯅ꯭ꯌꯨ ꯗꯤꯖꯥꯏꯟꯅꯤ ꯃꯁꯦ꯫ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ, ꯌꯥꯝ ꯐꯖꯩ꯫ ꯐꯖꯕꯁꯤꯗ ꯑꯩꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ꯫ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯕꯦꯜ ꯑꯥꯏꯀꯟꯗꯨꯒ ꯅꯝꯕꯤꯔꯝꯃꯨ꯫ ꯊꯦꯡꯛ ꯌꯨ꯫